ngasi numida wairam phongkiba tuan manipuri se phongsing amasum thokiba thawdo wathoksingdagi maruoibe I pausing khongasaraga manipur top channel gi maikedi gi myamda thamjagi ahanbada Chief Minister N Biren Delhi dagi imphal thorakle April 10 fawbagi manung minister tarukna paigadaba portfolio lauthokloba yari BJP na lusing bulenga ama mai pakno semduna minister taragani thui wasak loduna minister tarukna paigadaba portfolio yenthoknaga minister taruk amana yenthokduna leiringai sera asida Chief Minister N Biren lusingduna cabinet minister ahum haibedi agriculture minister TS Bisorjit education minister Yumnam Khemsan amasum works minister Gobidas Kwanthaujam handak Delhi da satuna prime minister Narendra Modi home minister Amit Shah madi defense minister Rajnath ka unaduna BJP gi anubu lengak mai pakna semkibagi harau tayamna wari sanaruba matungda ngasi Chief Minister N Biren Delhi dagi imphal thurakle Chief Minister N Biren Delhi da leiringai prime minister home minister amadi defense minister unaduna wari sanaba matamna handak pangthokiba assembly mikalda BJP na sit 13 gani thifangduna absolute majority oikibadu Chief Minister gi asauba hotna jamalgi mapalnani haiduna thakatpa phongdoraki loinana BJP gi MLA taru cabinet minister oina wasak loraga portfolio yenthokpa ngamdana leiriba sigi matangnasu prime minister amasum union cabinet minister singa tanaduna magi sanagadaba portfolio yenthoknaba khangalakhi hari pausin hai Chief Minister N Biren ngasi Delhi dagi imphal thunglabaga loinana April 10 fawbagi manungda cabinet minister taruna paigadaba portfolio sing lauktholagani hari Housing Power oina BJP gi MLA 13 gani thoi amadi party gi lusingba singna Chief Minister N Biren da asset pathajaba thamduna mapangal kalaba BJP lenga ama haibadu oigadori BJP gi manungda mase tabagi wapum amata leitana punamakna Chief Minister N Biren da asset pathajaba mapung fana thamli hairi hana pawsna makhatana phongdorakli makhasa tharakpoina to papawmana street vendors sing ayuk pung 9 dagi hena phamba yaroi hena takthokna ba honabada police ka kaithel phambi singa yamna sauna mukna kre hairi manipur gi konung oidiba imphal sar mayol maktada leidiba khoirambal kaithel gi akoiba lambi singi matai da posai tharga yoliba street vendors ayuki pung 9 dagi na phamba yaro hena IMC gi laisangba location na thokraba matungda ngasi street vendors singna ayuk pung 9 gi makhatana kaithel phamna bo honarakpada masing yamnaba police thomjilaktuna street vendors sing takthokna bo honabada police ki yamna sauna mukna thokre hiramasi gi matangna Imphal Municipal Corporation IMC gi caretaker Mayor L location na phongdokhibadi Imphal manung amadi akoipa mafam singi lambi gi nakhala post yonba gi thabak satharakpa sina lambi sathok sina aduki matik nungai ta patokale maramadu street vendors sing ayuki pung 9 dagi makhatana phamba yaroi makhoi gi damak lamphel supermarket ta phampam ningthina semle hairiba mafam sida phambi waki caretaker Mayor na phongdokli bu wapam singa si street vendors sing yaba ngamloi hana phongdoki street vendors singi wangang loi nupi amana phongdokhibadi lamphel street vendors sing phampam pire hairiba sida phamba ngamloi mafam aduda pot yolga kanamata pot leiba lakpide street vendors sing phama tholakliba nupi singa si magi makokta imung amamam gi asabu pulum amamam thangalaga tholakpa ngaktani nupi oibisingna hajira surabus no modulu pasa humdagi hena phangde masina imung puba ngamba nate fisalon sa tawduna hingna bo honarabusu India gi mapung lamdagi ahongba phigya thajilakpana Manipur gi nupi singna iyong da sajaba phi yonfam laite maduna makhoi gi masa masu sing lairik laisu tamnaba sakum maimutanaba masum lambi thirakpada street vendor oina tholakpani maduna Imphal manungi lambi gi matai singna makhatana potcha yonbagi ayaba pigadabana haki asumna wari sanaraba matun street vendor lambi masing yamlabi nupi singna akan makhungjang sangsilaki Imphal sarangak selibai city police ki personal sing thomjinduna ihodu lakshna bonaki tungda IMC gi caretaker Mayor ga amukhan unaduna ngasi nongthilpung ani tab matamda Mayor gu unaduna street vendor phamliba singa wari sanaduna woroisin purana bohonagani haibdigi street vendor phambi singi ihodu nemtaki IMC gi caretaker Mayor na makhatana phongdokhibadi Imphal manung amade akoibada leiba lambi singasi yamna pikpana sathok jasin tawbada awaba mayuknaringai sir asida lambi gi matai de gari khamjinba tung koiba mawongda parking oisilliba kaya si takthokna bo honaragani hairiba khongjang asida traffic police amadi transport department so asobu thokdong biyu IMC khaktana inthok patawbiga no haine su phongdokhe adi makhasa tharak poina to pawmana Sena MLA satchaba
ꯃꯤꯁꯤꯡ ꯂꯥꯛ ꯑꯅꯤꯒ ꯂꯤꯁꯤꯡ ꯀꯨꯟꯒ ꯅꯤꯊꯣꯏꯒ ꯆꯍꯨꯝꯒ ꯅꯤꯐꯨꯒ ꯅꯤꯄꯥꯟꯕꯨ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯅ ꯁꯛ ꯈꯪꯕꯤꯅꯕ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯅ ꯍꯣꯠꯅꯕꯤꯌꯨ MLA ngasi Manipur khundariba singmi tami yek taretki sadasing asiga horakpham thidokuna tung koina nungsi sanana lehunabagi damakta haujuk Manipur ge lengak sasan toriba BJP lengak na sinbiu loinana sanamai laining sasaba mi sing la aniga lising kungni thuiga sawmani fuguni pan Census of Manipur na sakhang laba kangbu asibu religious minority community oina sakhang binaba Manipur Minister N Berena asobo tawdang lobiyu haina di Maiti National Assembly MNA headquarter Khurai Lamrong Kaithilgi President Ibom Sakhumana Press tulakpa Sirolasina hai yamna luribidi singmi singamari tampakta khundariba Muslim singasi Bharat ki mikok thiba matamda masa masai goiba masak taknakhre adubu Maitai Manipur gi kangbu dingasi fawbu masak taktana ningaitana laithokli baramasidi tawruba thabakta maning handuna leiri masi ai khoigi irala migira haipu wahang hangnakli loinana Bharat ki leimaida Census of India na masak khanglaba court number fanglaba Dharma taruk lay haidi amasum Dharma taruk aduri Hindu Muslim Christian Sikh Buddhist amasum Jain haidi dharma singa sini amasum Census of India na sa khanglaba scheduled tribe ki ming pigani aduga dharma gi matang dari mana apamba dharma pigani aduga scheduled caste ki na Census of India ki list aduda caste ki ming pigani adugi dharma gi matang dari akaknaba dharma de Hindu Sikh Buddhist asigi manung pigani aduga Hindu gi court of law gi manung da legani so haidi Sirolasina hai ngasi mak mitai Manipuri sing Hindu gi court of law gi manung da leibedigi asing mamasak tak pangamdan leidi maramasidi mitai National Assembly na kumza English singa magasama pan humpuga taret gi mangkragadaba yek taret ki mitai furup sanamai amasum leiding loy singbu kanjanaba gi tamakta Article 29 Clause 1 piriba phangpham thokpa right pu haina Bharat lenga amadi Manipur lengak memorandum kya pisinduna lakli maramasina yehlongai gi mitai sanamai gi amata ngairaba mitai National Assembly gi thawburoi singna kumza English singani gi house gi member singamadi chairman Dr. M. Narsinga matamudugi Minister Art and Culture na asobo thawdang lawduna matamdugi Works Minister ge khangam Planning and Vigilance ki Minister Nangthongbom Biren Singa Social Welfare Minister D.K. Kurungthang MLA Ojoy MLA Dr. Nimai Sanluang MLA Y Irabot MLA BD Biaring amasum MLA L Ibom sa singa hariba house ki member khudimangna thawai haksang yaunu khona biduna sanami lainingbudi ayaba piba laikhrani su pausna fungdurakli atopa paumana matam kuina leptuna lairuraba ADC office kumbi circle ngarangdagi mathok to wokre kumbi kendragi revenue ga mari lainaba thabak thoram singi maroibu office ama oiriba SDC kumbi circle matam kuina leptuna lairuraba matung ngarangdagi amohana thong hangduna kumbi kendragi MLS Prem Chandrana miyamna kusinakre SDC office asi haukiba kumza English singaniga taraga matoida matamadugi laingakna hangdoktuna mathok tawba horamlaba matung kumza English singaniga taraga taruktagi amuk hana mathok tawba lepkhibani SDC office nauna hangdokpagi thoramaduda Minister TS Basanta Kumar Thanga Kendragi MLA T Robindro Moirang Kendragi MLA TS Santip Kumbi Kendragi MLA S Prem Chandra SDC Kumbi Circle amadi Salawuddin Khan sumbu saryaki thoramaduga mari lainana Minister TS Basanta Kumar hai amuhana SDC office hangdongli besi soka thorangi thabak mapung fana pekhat pangamnabani kumbi kendra sidigi asang mihut ama miyamna thagalaklabanina kendra sigi miyam gi damakta masak thokpa thabak pekhat ba hore habisi SDC office amuhana hangdongli besi na takle handaki anabu lenga sidi development da khumang soksina satpa ngamlagani aikoina ngahak ki thabak tawbigi muhuta sai tara hena satnaba thabak thoram sing pekhat nabu khona batai Masida miyam su amata oina mateng pangbiyom su sokhatpa Manipur ama oina ba hodamina si haina su Minister Basanta na hakiari makasa tharak poina to papaamana Tamenglong district duty tariba police personnel singa sidi mapan thoktuna masagi mathok pangthok pangamle Manipur gi singi district singi manungda singi lalaubu singi irang khwaidigi kanba mapam ama oiramba Tamenglong district ta sai kharagi mamangdigi hona mapam aduda duty tariba police personnel singna mapan thoktuna masagi duty pangthokpa amlamda badu ngasi dingamle Manipur lengakna Manipur police personnel kya thaduna Tamenglong district law and order miyamgi punsi amadi lantum ngak sinana bu hona kibadu ariamba oiduna lakhi Mapamadura takiba Manipur police personnel sing MR personnel sing mapamadura
operate tawduna lairibasing khulai paibu lalhobusing thiengnaba ngamdabigi ayuk nungthil amadi numidangi matamna police ki uniform setuna khulai paiduna duty tawba ngamdana laki adu haujikti law and order gi phibam tapna fagalapadagi Tamenglong district ta duty taatuna lariba police personnel sing mapan thokna duty fajana tawba ngamle hiram sigi matangna kanglai pak ki maira gi paumina handak Tamenglong district headquarter satuna mafam adugi haujik odiba law and order gi phibam yengsinki tongan praja section kya unaduna wari sanaba matamda sei kya gi mamangdagi Tamenglong district headquarter amadi atai manung hanjinwa mafam sing duty tawdun lariba Manipur police personnel sing uniform selaga kulai paiduna mapan thokna duty tawba ngamnamde masigi maramdi Tamenglong district headquarter amadi atai mafam sing Nagaland gi lahorlup ama oriba NSNIM na pura control tawduna laibagum tawrami maduna numidang matamdadi lairadan ayuk nungthil fawba Tamenglong district duty tariba police personnel sing uniform selaga kulai paiduna duty tawba ngamnamde adu haujikti police personnel sing ayuk nungthil amadi numidangi matamda uniform setuna kulai pairaga mapan thokna duty tawba ngamle hadi numidangi matamda Tamenglong district headquarter gi mafam sing koine satuna yengsinma matamda Tamenglong district ki ASP gi lising khada police ki gari kya Tamenglong district headquarter gi mafam sing koine satuna law and order nga pagi thabak tawba thengnaki loinana sei kharagi mamangna khulai paiba IM gi kadar singna pura control tawduna thamlambagum tawrambadu haujikti praja miyambu wakhal tarakpadagi lalobusing gi nungmai sindolna miyam lakshin mangamdre miyamsu maning tan sathok chasin tawba ngamle loinana Tamenglong district lairiba police station sing police personnel sing su mapan thokna duty tawba ngamlakpadagi Tamenglong district ki law and order gi phibam aduki mati phaba haibidu oide oidakliba phibam asi BJP na lusingba lenga lakpa loinana chief minister and berena singtam anigi mari hena fagana bathabak pakhalakpadagna hainasu aikhogi pawmising Tamenglong district headquarter da leiba praja singa unabaduda phongdoraki haidi atopa pawmana MLA Nalini na Loinam Kendra gi manungda paikhalliba water supply scheme koin satuna ngasi yengsinkhre Loinam Kendra gi MLA ai Nalini Devi na ngasi ayuk pung 9 dagi hauduna Loinam Kendra gi mafam sing state lenga amade center lenga na sponsor tawba water supply scheme sing koin satuna hakthengna yengsinkhre MLA gi yengsin khongset aduda PICD Bisnupur division gi EEP Ramboji ai Kulasandra SO amadi Loinam Kendra da lairiba lusingma kya su yauki yengsin khongset adura MLA Nalini na hai lenga na pidiba matam asigi manungda water supply scheme sing amadi atai project sing matam sana lusindana bona bada maki maiki di angama mateng pangani tangai fadana miyoi bai khoina sijinari ba thaknabi ising amadi lambi thongda ahanma miyeng thamduna atubu matamda miyamna kanaba phangangani hai kenasu pausna phongdorakli aten ba paukhra Khapum dam na lukhiba angang ngasi asiba haksang oina phangma ngamkhre hokibe April taraga tariki nungthil da khapum da leiba khapum multipurpose dam gi ising da lupkhibadagi thiba khangdan leirakhiba sai taraga ni thoida ngai diba nupa masa du ngasi asiba haksang oina phangma ngamkhre laikhidraba nupa masa du ki maming pauksi mai riyamai apokpa isak riyamai kawi angang si ki asiba haksang asi dam gi ising dagi lokholaba matungna daramigoy ba thok thorom sing pangthokna ba semsakre banba yabadi laikhidraba angang si khopum da leiba English school class 5 tamlibani angang si ga haksang thina bona bada NDRF ki taraga mitu suba battalion gi driver ohum yawna personal punga mangana saba inspector Loinam Ajit Singana lusingba tim ama ngarang ayuktagi hauna local youth singa ising manungda lupsin ki bangang dugi haksang thibi akar mathabak satakhi adubu ngasi ayuk asiba haksang oina ironungdagi phangma ngamkhre so haidi amaromdana soktuna lairiba BD personnel lupa lising taragi senpham tengbangkhre hokiba Mars taraga nuthoida accident amada sokpadagi layengduna lairiba Imphal West traffic cell da attest tawduna leiba upopi mamang laikai gi BDF personnel as Sarat Singhada Imphal West District BDF Welfare Association na lupa lising taragi tengbang senpham kusina krehari Imphal West District ASP Sibakand IPS ki miyam khada Imphal West District BDF Welfare Association gi lairiba phan gi lupa lising taragi tengbang senpham adu pikibani haina association asigi sirol amana su phongdorakli Amaromdana Lamding Khunau UK Road 407 Owner and Driver Association Wakat Mifam Pham Krehari Nunglai Ngoi Pekpham
ꯀ꯭ꯋꯥꯔꯤꯁꯤꯡꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯃꯗꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯖꯣꯏꯟꯠ ꯀꯃꯤꯇꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯀ꯭ꯋꯥꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯑꯄꯨꯟꯕ ꯁꯤꯟꯃꯤ ꯂꯨꯞꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯨꯕ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯤꯡꯂꯛꯄꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯝꯗꯦꯡ ꯈꯨꯅꯧ UK ꯔꯣꯗ 407 ꯑꯣꯅꯔꯁ ꯑꯦꯟड ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯤꯟꯗꯨꯅ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯍꯪꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ WJTꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀ꯭ꯋꯥꯔꯤ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯖꯕꯅ ꯑꯊꯤꯡꯕ ꯄꯤꯕ ꯃꯄꯥꯟꯒꯤ ꯂꯝꯗꯒꯤ ꯑꯆꯧꯕ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯅꯨꯡꯗ NHIDCLꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤ ꯑꯃꯗꯤ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯗꯅ ꯑꯊꯤꯡꯕ ꯄꯤꯗꯕꯁꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯂꯤꯕ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯖꯦꯛट ꯀꯌꯥ ꯁꯦꯝꯒꯠꯂꯤꯕꯁꯤꯡꯒꯤ ꯃꯁꯛ ꯃꯊꯨꯝꯁꯤꯡ ꯀꯔꯝꯕ ꯂꯤꯒꯦꯜꯅ ꯌꯥꯕ ꯀ꯭ꯋꯥꯔꯤꯗꯒꯤ ꯂꯧꯕꯒꯦ ꯂꯧꯕꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡ ꯂꯩꯉꯣꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯂꯩꯉꯥꯛꯅ ꯄꯤꯕꯤꯌꯨ ꯂꯣꯟ ꯂꯧꯔꯒ ꯒꯥꯔꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯂꯣꯟ ꯁꯤꯡꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯑꯇꯣꯞꯄ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯌꯨꯁꯨ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗꯅ ꯑꯦꯝꯁꯨꯅ ꯆꯥꯏꯔꯦꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯁ ꯑꯦꯝꯁꯨꯅ ꯀꯛꯆꯤꯡ ZEOꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯆꯥꯏꯔꯦꯟ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯑꯦꯝꯁꯨꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤ ꯅꯤꯡꯊꯧꯖꯝ ꯑꯃꯗꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯤꯀꯦꯁꯣꯔ ꯃꯣꯏꯔꯥꯡꯊꯦꯝꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯌꯦꯡꯁꯤꯟꯕꯗꯨꯗ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯁꯤꯡ ꯀ꯭ꯂꯥꯁ ꯍꯧꯅꯔꯕꯁꯨ ꯆꯥꯏꯔꯦꯟ ꯍꯥꯏ ꯁ꯭ꯀꯨꯜꯗꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯥ ꯁꯟꯁꯤꯡꯒꯤ ꯃꯀꯣꯟ ꯑꯣꯏꯔꯦ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯊꯦꯡꯅꯗꯦ ꯑꯃꯁꯨꯡ ꯔꯥꯝꯁꯥꯒꯤ ꯑꯣꯖꯥ 8ꯀꯤ ꯃꯅꯨꯡꯗ 5ꯅ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯌꯨꯇꯤꯂꯥꯏꯖ ꯇꯧꯈ꯭ꯔꯦ 2ꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯇ꯭ꯔꯦ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯄꯥꯎ ꯈꯔ ꯇꯔꯀꯤꯅ ꯏꯔꯥꯛꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯏꯔꯥꯛꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯀꯔꯗꯤꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯇꯔꯀꯤꯅ ꯀꯪꯐꯥꯜ ꯑꯃꯁꯨꯡ ꯅꯣꯡꯊꯛ ꯑꯅꯤꯃꯛꯇ ꯅꯧꯅ ꯂꯥꯟ ꯑꯃ ꯍꯧꯔꯦ ꯍꯥꯏꯅ ꯇꯔꯀꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯇꯔꯀꯤꯒꯤ ꯖꯦꯠ ꯑꯃꯁꯨꯡ ꯑꯥꯔꯇꯤꯂꯔꯤꯁꯤꯡꯅ ꯀꯔꯗꯤꯁꯇꯥꯟꯁ ꯋꯥꯔꯀꯔꯁ ꯄꯥꯔꯇꯤ PPPꯒꯤ ꯂꯩꯐꯝꯁꯤꯡꯅ ꯀꯥꯞꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯃꯗꯤ ꯗ꯭ꯔꯣꯟꯁꯤꯡꯒꯤ ꯃꯇꯦꯡꯅ ꯀꯃꯥꯟꯗꯣ ꯇ꯭ꯔꯨꯞꯁꯤꯡꯅ ꯀꯪꯐꯥꯜ ꯐꯥꯎꯔꯒ ꯅꯠꯇ꯭ꯔꯒ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯅ ꯄꯨꯗꯨꯅ ꯏꯔꯥꯛꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯆꯪꯈꯤ ꯍꯥꯏꯅ ꯇꯔꯀꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ Hulusi Akarna ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯦꯕꯁꯥꯏꯠꯇ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯍꯥꯏꯈꯤ ꯑꯀꯔꯅ ꯍꯥꯏꯈꯤꯕꯗ ꯖꯦꯠꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ PKK ꯂꯩꯐꯝꯁꯤꯡ ꯕꯪꯀꯔꯁꯤꯡ ꯁꯥꯔꯨꯡꯁꯤꯡ ꯑꯃꯁꯨꯡ ꯂꯩꯅꯨꯡꯒꯤ ꯂꯝꯕꯤ ꯈꯨꯠꯂꯥꯏ ꯊꯝꯐꯝꯁꯤꯡ ꯑꯃꯁꯨꯡ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯥꯟꯗꯥꯈꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯀꯦꯝꯄꯁ ꯃꯌꯥꯝ ꯏꯔꯥꯛꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩ ꯑꯃꯁꯨꯡ ꯇꯔꯀꯤꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯂꯝ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ PKKꯒꯤ ꯃꯊꯛꯇ ꯇꯔꯀꯤꯅ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯅꯣꯡꯊꯛ ꯑꯃꯁꯨꯡ ꯀꯪꯐꯥꯜ ꯑꯅꯤꯃꯛꯇ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯂꯥꯟ ꯑꯁꯤ ꯏꯔꯥꯛꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯃꯦꯇꯤꯅꯥ ꯖꯕ ꯑꯃꯁꯨꯡ ꯑꯕꯥꯁꯤꯟ ꯋꯥꯁꯤꯌꯥꯟ ꯔꯤꯖꯟꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯑꯃꯁꯨꯡ ꯊꯧꯔꯥꯡ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯄꯥꯛꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯑꯀꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯚꯤꯚꯇ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯕꯗ ꯌꯥꯝꯗ꯭ꯔꯕꯗ 6 ꯁꯤꯔꯦ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯨꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯂꯚꯤꯚ ꯁꯤꯇꯤꯗ ꯔꯁꯤꯌꯥꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 6 ꯁꯤꯈ꯭ꯔꯦ ꯂꯚꯤꯚꯀꯤ ꯔꯤꯖꯅꯦꯜ ꯒꯚꯔꯅꯔ ꯀꯣꯖꯤꯁꯀꯤꯅ ꯍꯥꯏꯈꯤꯕꯗ ꯔꯁꯤꯌꯥꯅ ꯃꯤꯁꯥꯏꯜ 3 ꯀꯥꯞꯁꯤꯟꯕꯗ ꯃꯤꯑꯣꯏ 6 ꯁꯤꯈꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯏ ꯑꯃꯁꯨꯡ ꯃꯤꯑꯣꯏ 9 ꯁꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯃꯤꯁꯥꯏꯜ 3 ꯃꯤꯂꯤꯇꯔꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗ ꯇꯥꯈꯤ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯑꯃꯅ ꯇꯌꯔ ꯌꯣꯟꯐꯝ ꯑꯃꯗ ꯇꯥꯈꯤ ꯃꯤꯁꯥꯏꯜ ꯄꯣꯈꯥꯏꯕꯗ ꯆꯠꯂꯤꯕ ꯃꯩ ꯃꯨꯊꯠꯅꯕ ꯏꯃꯥꯔꯖꯦꯟꯁꯤ ꯇꯤꯝꯁꯤꯡꯅ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯂꯕꯤꯌꯥꯒꯤ ꯃꯦꯌꯔ ꯑꯗ꯭ꯔꯤꯒꯤ ꯁꯥꯗꯣꯕꯤꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏ 6 ꯁꯤꯈꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ 11 ꯁꯣꯛꯈꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯁꯤꯕ ꯁꯦꯅꯥ MLA ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯔꯨꯂꯤꯡ ꯁꯤꯕ ꯁꯦꯅꯥꯒꯤ MLA Mangesh Kudulkargi ꯂꯣꯏꯅꯕꯤ ꯃꯨꯝꯕꯥꯏꯒꯤ ꯀꯨꯔꯂꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯖꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯊꯥꯖꯅꯔꯤ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯁꯤꯕ ꯁꯦꯅꯥꯒꯤ ꯂꯦꯖꯤꯁꯂꯦꯆꯔ Mangesh Kudulkargi ꯂꯣꯏꯅꯕꯤ ꯔꯥꯖꯅꯤ Kudulkar ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗ ꯀꯨꯔꯨꯔꯥ ꯏꯁꯀꯤ ꯅꯦꯍꯔꯨ ꯅꯒꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯗꯤꯒ꯭ꯔꯤꯇꯤ ꯀꯣꯔꯄꯣꯔꯦꯇꯤꯚ ꯍꯥꯎꯁꯤꯡ ꯁꯣꯁꯥꯏꯇꯤꯒꯤ ꯃꯍꯥꯛꯀꯤ ꯐ꯭ꯂꯦꯠꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯁ ꯗꯦꯠ ꯔꯤꯄꯣꯔꯠ ADR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ Mangesh Kudulkar ꯍꯧꯖꯤꯛ ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯨꯔꯨꯔꯥ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ ꯑꯃꯔꯣꯝꯗ ꯃꯤꯖꯣꯔꯥꯝꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅ ꯑꯣꯛ 13 ꯁꯤꯔꯦ
Mizoram da African swine fever na yamdrab da ok taraga turuk sire haukiba thani khara henbada state asida laisat asina sikiba ok satret ko hundra yaure haino official amana phongdokre sei sigi February thadagi sandorakpa infection asi thingnaba pekhalakpa thorangi makada yamdrab da ok samaga kungamari hatkre hairi haina pausna phongdorakli loisilakpo ina ngasi state si goiriba COVID-19 update myamna thamjagi ngasi goiriba positivity rate si 1.0% suknatagi mi ohum nauna COVID-19 na positive oiba thengnaralaga mi sahum ga taraga matuna nauna ngasi COVID test toki mi amata laikidabagi report lakte ngasi nauna COVID-19 na positive oiba thengnarakraba mi ahum asisu Bisnupurdagi ama Imphal West dagi ama Senapati dagi amani puna mi ahum ngasi nauna positive oikibani aduga hujik uinadi myam paw matang se dusinjarage amasum pathok sagi briswa ki balan ki biaro simam nang pigani matam matam ge bamaru bi paw sing myam de lep leitan update pizara kaina su channel sigi mekedi gi myam na thamjari and thank you.